Hi ma'am, I'm going to do a live Thagatli. I have a see, Hodamba na Maze Assam the Udini. Mana Meitei Maramda, Handak say Yam Thagale. Adugi live, adu video record Haitare, Adugi copy Hagadra, Adu Mo, Sunanana or Sunan Hagadra, Itaki Uene. Adumana post toy. Meitei Yamna, Hodamba Hariposina, Meitei Yamushibadi, Mahalaga, Meitei Yamna, Hantana, Wanbagi, video Ayamana way, a Sumyan Namatamda. Masi ay Assam Gichin Nausing, Makoising the Su Hajari, Hariba, Mui Adu, Kayatare, Kadaipawa, Kamaito Bamino, Makari, Karino, Havadom, Tidondaning. I will be Meitei Yuiba, Yamna, Meitei Amana, Ma Pana, religion to purchase and I came Hajadi, Adoma, Enesum Kanbada, Mazi, Christian Pusmali, Adua, Magi video, I am, and Magi Maninda, Jesus Ski, Photo Yaraga, Mazi like Adum Tai. Ado hiding is a Magi point card, I am the work, Amani Hajagi. Sunan Hariba Kenona, Magi, and coming to Tam, the idea with Wakalujum Puntoro, negative way, positive way, I have it. I am the Hajagi. Meitei Hariba, Meitei say, Hogi, Ipai Puhakategi. I am a condom, Amasu, Langani, when a car comes up. Hariba, Hoziki, Hodamba Hariba, Upasina, I am a Kenarapa, Enat Lainingbu, when it's a Lapamatam, Sida Mazi Amnaka to the Labne. Mamak Nasu, Hogi, Assam Guinea, Adonai Manipuri, Mam the Wanganjarege, I Kalipa Hariba, see a Hanadi, Yam, the Kotorami, Adoziki, Kalipa Hariposi, Yam Nakinweba, Kanamina Muslimia, Kamana Nagani, and Kamina Kukinia, and Hibagi Wakalon, Adagidi, Salai, Yahogi, Machutekizu, Alana, Manasandopa, Manasandoiba, Yahogi, Machutereki Matang, Adikanani, Adino, having a fancy, Yam and White Vaitare. Masi, Equina Yamna, Kanghaidana, Natraga, Adwadanate, Manipuri, Chatnabina Traga, Manipuri, Laiba, Hogi, Sanami, Lining, the Chariba, Mayamsi, Wakalunda, Tanjarisi, Hogi, Machuteresi, Chandaba, Yex Light Chandaba, Makoising say, Yellow Minati, Haidana, Yam Patana Hai, Aduga, yes. Meitei Pangalgi Matanga, Mayamazudum Kanare, Makoidi, the saying Manipuri, Kinoto with a Mating Pangba, to over the Gismina Piendana, Kinoning Tona, Makoi Pusage, Mapiragas, Mina Meitei, Ningos in the Piragas, Mine Kungi, Kokiba Miam lady. But Makogi, Meitei Pangalzina, hold up Matanda, Habidi, Hector Kotoraga, Manipura, Kibanati, Habasi, Meitei Pangal, Venus Yande. Adugi, Kenoda, Salai Teret, Machu Tereki Matanga, Uziki Hai, Bahodam Banatamiba, Adedi, Akogi. Kanglay Park thon bagi matang da mana hairiba adagi lining sida hogi Meitei lining se kenona kenona ka hetare Hindu lining na yorkhat pirambani Meitei je makoina Hindu lining na wangna thangat pirambani maramaduna asomadomna adomgi keno se lining se pamjagadi Hindu lining se pamjagadi thagatlamaga isagi lining de chatlona hama wahema yawriba ada mana mu hairi kamaina lining haiba se nampu da sahan bete yaba natte adu hogi sana hogi wakolon natraga eni puyada pamhaibagi matangda siranana mana haibi wari ni ko in hairijan siranana pamhaibagi matangda Hindu lainingbu yamna Judoka da bagi monga mada aiba singna lana irambaduna Hindu lining se lathuaga Meitei lining da chakani chahanna bu khona riboto yamna lanba enoni wakhaloni kaina mana yam hai yes lari iro photo kanana ibano karina ibano kamai to bano kopna koina khangbangam jagasu akoi makeup ama thopadi amadi uhangi lari aduna kai buktu makai bulam to toga aduga akoina tarakpadasu lining asi Meitei gi lining se leite haibagi monga mamana phongdopagi mongne yes machimak na phongdragasu adubu hairiba mana masamak na ai Manipur gi wadi ngangjaroige ai Assam machani Assam gi oiba wangangjagi hera hairiba mana ma Meitei gi oina wangang ni haraga kari maram gi religion da pusala wangang ino Meitei gi oina wangang ni na haraga mana kari maram gi religion da yam usit thawidaba saname bu yam usit thawidaba Meitei lining bu yam usit thawidaba adai akoina Meitei Shinggi sanami lining chaliba myam sina Hindu se lining se yamna controversy oiba pot ama oihallaga Meitei Hindu ga Meitei singje khanana bagi monga mamana silidu kagino ma masama Christian chapra Hindu chapra ai khangdi adubu magi life tugi maningda hogi adum life ki maningda mana thaba life tugi maningda adum Christian gi Jesus ki oiba picture dum yawe adu kari maram gi magi phongdorei ba keno duda Meitei Sanami chali basingsiga Meitei sanami chali singsiga Meitei Hindu chali basingsiga khadana bagi yamna achauba magi kok ama yawriba masi Assam da leriba ichin naw singna mutang thijan biraga kamai to bno karino haibase mani yam akhoi dita sena khangaga haibana te edita sena ai khangaga wangang bana teba adubu adugumba Meitei huji leriba situation sida mana naga ichin naw sing kuki ichin naw sing adu ichin naw sing ada ichin naw sing na pallaga yamna yahaini Meitei rushi badi mahalaga Meitei base khadana bagi oiba wahi ma yawriba manau
Luangcha Enao kenone hodamba na miyawbani aduga aingonda jute adum tawbani Sunannana amtang yengone Sunannana SUNAN hariba mana video dum thagatpani oi mana di yamna ke otoba ma caption di hapte adu yani di habiu ko haibani ma haiduna adu haiba Sunan du kana no kana chap sabe khangja su masu iramdam gi damakta lebaki damakta lining gi damakta di yam khanjaba mi oina uyaina adubu video adu da yawriba hodamba hariba pose ngasi ngarang gi akoina khangpa mi nate kuire khangpa ina akoina ina lining gi damakta ya lawnga tarokpa matam adui matam dagi hauna ma se akoina urala abni aduda yamna akhoi masen da nusina dana basin gi ba mi ni ado aina handak kuina hadak tha amani sidi uba huraki ma ji kuina matung dagi ado hairiba misina adum aigi kino changaga aina share tawbu yawbani aina kino toraga ado manang ngangthori ba wanga wahai wata yamna Meitei bu nusibadi saraga Meitei Hindu ga Meitei sanami ga chaliba singse yamna nusina dana ba amadi naga singa Meitei singa nusina dana ba amadi muslim singa kino ga Meitei singa nusina daba gi lambi yam kan namawda yawri ba yes mana phajabadi ko henba adubu yamna munna nation narugadi yamna irang thon biya ba magi video oyeba ado masi amtang khoi chinau singna CSO singna su amtang meeting taraga hairiba hongba chawba nate suna keno se hodam ba hairibo se amtang wari sanabiu aduga ta sena manipura lembo ga khoi wari sanabi ngara nam sana yarabni na nam sana yarabni ado hairiba je masana su asama chani su hairimina aduna hairiba pose akoina hekta lamjelu ko to bu nuaite aduna sigi pose yamna phajadaba tungda su yamna soigedaba pura moi ma masamang na su hai ai hana kanglai pak yamna tanjaramba kanglai pak ki wakhalom da lawjaramba mi amani hana hai adu aina uzabadi yawde ado ma yamna khoi communal mong khoi nusina da ma oiba yaba pora ma oi haiba simadi ai sana haijari sini ai lalambi ai maybe ai su lalambi ai nang ngi se chumambi ai mai wakhalon duga ai wakhalon ja mandaram da badi ai adu video duna sakini video duna uriba tariba video duna saki oira bade aduna mana mainly ai yam nuai kideba video anyum sore nuai da ai ta sengna ai imung horak pham haitare ai imung ai ima ai ipa bu pokwa pupu dagi horaga khoi Hindu da leijarakpa imung ni adui matung tarakpada akoi Christian da ima loro matung dagi mai Christian di lambi dong laktana dai ka tokpa dagi aina wakhan je tarakpa matam da ai je Christian nate ai je Hindu nate khangpa matam dagi ai je sanami hari pose thamoi nungda natana hakchang te cheliba hakchang de yauriba akoi gi saru loina punjala kan ai je sanami lining da lupchaba mi amoina Meitei amoina tasengna ne magi wangangse yamna nungaitaba Meitei bu yamna Meitei masen bu yamna khanana basin ba pura mo heli aduga sanami bu yam usip thoidaba machu tere pu usip thoidan tawba kame pa usip tere tawba lana uhangadaba mi dudi tasengna nungaijade maram aduna ichin nausing amtang hairiba misa asi hodamba haina thiba phangde ma hodamba oina hangamdo mande aigi Facebook ta aina share tawbani Sunannana ma yawbani aina share tawbada magi kino yawbani ngasi gi su yaw ngarang yorbe ai video do amtang yengbione hodamba hairadi phangdo mari Jesus ningba nupani aikoina mabu mamu thude khaba ni amuk thorakpani to asi sina takpadi purai romba angom Meitei hairiba sina takpadi maje takpadang nate akhoi ju thingnagraba mi amado si ai hairiba purai romba haibase akhoi pulaktana kotana aiga to tawdana kotana khanga chana dana tawbana traga social media da ina lani damakta ngaujaba mi oibanina hairiba ju thingnarisine adun takpadi hairiba mi se Meitei gi oiba sanami lining chapasing amadi Hindu chaliba Meitei singsibu ani sigi communal sahanaba khananaba Meitei gi tangdu lekta handanaba achauba role loba nupane nai thamjani hairiba khudamba se aduna maram moiraga aina ngasi thagatuk chaliba live sidi yam pendaba magi wangang sangang fajarambadi ya yam fajana point yam fajana di thamba adubu Meitei ju yamna handana oiba Meitei sing marakta khanana bas oiba poti oi haibasimadi aita sengna thamjari mayam aina share tawgiba magi video ami yawbani adudum yengbiu adudum ujarani mayamna adui poto tarakanda chumi natraga lali haibado mayam ju dum phongdokpiyo urakanda aina ngasi live thaije inauna haije yambana haije itauna harise ibungna harise ipana harise chumi haiba adum phai haibiyo halaga tasengna hairiba miduna ngangthuriba wahi singdo ai amuk share tawge hairiba potuda yamna phajade tasengna phajade yam pamde sigumba magi wahi wata Meitei bu yamna hantara ubadude Meitei sanami lining ai lining bu usitam tawragadi ngakta nate nasa dun un phoiraga na maun phoiraga akwangda peibi yabagi condition su lakpiye isagi lining da yam usithanoi tawragadi maun juloi phuidatlaga na khwangda peiba tamba ngamde ko ado sigumbagi thakte yorokpiye lining abisi yam usithanoi tawpiya roi Meitei bu yam usitana lan uhanna bonra pusu tawbiya kanu Meitei na lebiu waribar Assam da legera America da legera US keno da legera Japan da legera China da legera Africa da legera America da legera adu Meitei bu yamna usit thoidaba adu kwakang bu usitana tawba sanami bu usitana tawba leiba leitaba leiba thamoi da leyen khangrabani lai ma legera legera aina lachagraba lai do adu usitaro tawkano yesuna ta punna siminani mayam ai live lo senjara hairiba mi amtang yengbiu alai pen da bigi ai haijabani miyamda hairiba hojiki hodamba hairiba mi se yamna
ꯐꯔꯛ ꯇꯧꯔꯤ ꯌꯥꯝꯅ ꯑꯩꯈꯣꯏ ꯃꯁꯦꯟꯗ ꯌꯥꯝꯅ ꯀꯣꯃꯨꯅꯦꯜ ꯑꯣꯏꯔꯛꯀꯗꯕ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯚꯤꯗꯤꯑꯣꯗꯤ ꯊꯥꯒꯠꯂꯛꯀꯅꯣꯗꯤ ꯍꯥꯏꯔꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯁꯨꯅꯟꯗꯁꯨ ꯁꯨꯅꯟꯒꯤ ꯑꯦꯀꯥꯎꯟꯗꯁꯨ ꯍꯥꯏꯖꯈ꯭ꯔꯕꯅꯤ ꯑꯃꯨꯛꯅ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯍꯥꯏꯕ ꯄꯣꯠꯁꯦ ꯊꯥꯒꯠꯄꯤꯔꯛꯀꯅꯨ ꯃꯌꯥꯝꯗ ꯀꯟꯇ꯭ꯔꯣꯚꯔꯁꯤꯌꯦꯜ ꯀꯩꯅꯣ ꯑꯣꯏꯕ ꯑꯩꯈꯣꯏ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒ ꯂꯥꯟꯅ ꯎꯍꯟꯅꯕ ꯂꯝꯕꯤ ꯑꯃ ꯑꯣꯏꯍꯜꯂꯦꯕ ꯑꯗꯨꯒꯨꯝꯕ ꯚꯤꯗꯤꯑꯣꯗꯨꯅ ꯑꯗꯨ ꯑꯩꯉꯣꯟꯗ ꯇꯦꯛ ꯇꯧꯕꯤꯔꯛꯀꯅꯨ ꯑꯗꯨꯒꯨꯝꯕ ꯚꯤꯗꯤꯑꯣ ꯊꯥꯒꯠꯀꯗꯕ ꯑꯩꯉꯣꯟꯗ ꯇꯦꯛ ꯇꯧꯕꯤꯔꯛꯀꯅꯨ ꯄ꯭ꯂꯤꯖ ꯑꯩ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯊꯦꯡꯛ ꯌꯨ ꯌꯥꯏꯐꯃꯤꯟꯅꯔꯁꯤ